BJP na amuk hana Mikhal Mai Paktuna Laingak Paigani Haiba Sidi Mangda Mangra Tanbagumani Haina India Bloc Manipur na Phongdurakli. Pangthokadoriba Tara Nipan Suba Lok Sabha Mikhal asiga mari lainana ngasi Congress Bhavan da pangthokpa India Bloc Manipur na sintuna block asida yauriba political parties singi luchingba kaya na saru yaduna paugi mifam ama pangthokre. Paugi mifam aduda India Bloc Manipur ge convener Khetri Mayum Santana hai BJP na India Bloc ki Inner Manipur ki mire Bimol Akoizam ki mathakta yumpham yaudaba maral kya sirak pamadi aranba propaganda kya sirak liba si yamna laibak thibani. Mikhal asigi bot khombada BJP na ngasidi tongan ba propaganda kaya sandoktuna miyambu lamna lamjingli party asina minamba namtha ki warol kaya phongdoktuna makhoina achumba tauba party ama oina uhali FMR amadi NRC gi matangda makhoina propaganda kaya sandoktuna miyambu lana lamjingli NRC gi matangda Union Home Minister Amit Shah amadi Prime Minister Narendra Modi na phongdokliba wafamda manadaba leiri asigumba phibam asina miyamda Jamam naba kaya pohali. Handaki Mikhal asida ruling party na Mikhal gi model code of conduct khongau nabra haibagi chingnaba leire. Hiramasigi matang da block asina CEO Manipurda wakat kiba laikre haina mahana makataki. Modi ga Manipuri Praja Singh asiga Manipuri miyam singa marakta mana akoi kainoma semaga madui marakta man thallaga wari sanadabne khala khwaidagi masi luribdi ngasi bireng sarkar sine thawanda Bimol gi akoi function nama to matamda madu pangthokpa yaroi na haiba DC na permission pireba loina office miyam pireba do madu thingeba madu sum kharganda masing matawi base akoi ruling party sine insan ra bi akoi signaba leba Paugi mifam aduda block asida saru yariba AITC Manipur unit ki convener TS Inau Chana hai India government na Manipur da thokliba irang asida center na khud thingjilamdaba taragadi Manipur kairamba yai haina Prime Minister Narendra Modi na phongdokiba wafam adu condemn towi India block oina Inner Manipur Parliamentary Constituency da mirep oiriba angomcha Bimol Akoizam asi miyam gi mirep amani handaki Mikhal asida India block ki mirep da miyam na bot pirakani haibagi thajaba chauna lei BJP na mani mashalamadi media ki power na amuk hanna laingak paigani haiba asi mangda mangra tanbagumani haina mahana makataki makhata na mukhoina lale puarga dum lepa lanta warga na dum tohonba adum bagi divide and rule policy sanare harga Manipur se macet ta na thugaraga kalup amaga jati amaga nungsina na batsilla kanda makhoi gi tongan be hidden agenda ama akoi gi Manipur da leiba mineral resource mayam se makhoi na lowning bagi adum bagi apamba ma manung da leibra hai bagi singna ba chauna leire Bharat ki Prime Minister mana phongdok ki ba Manipur da kalu ki rang thoi besi center na kariumba khut thingjalam da taraga di Manipur Leram Dabsu Yai, Manipur Kairam Basu Yai, Haiba, Statement Ado, India Bloc ki Maikaidagi, strongly condemned away. Money power ki culture, muscle power ki culture, media power Buddha Makoina, BJP Langana, Napu the Sin another honor Bagi Todok Mayamam Sulegre, Paba Punba Mayam Legre, Sinatonga Tamaga, M power homes utilized Oroga, Makoina, Amukhana, Langak Satsan Paigani, I would say, Masi Mangder Mangra Tan Bagumani.